Ngasigi oiba tongan ba PS khadagi poseng collection tawbagi manungda ATG Luchingpurel korongan ba khuman na phongdokpagi matungina guhada taraba haudong adu lokhatpa kumlak liba mi aduda chiglakpa kholakpa haisi hauna sani hairi amade put tharaba san chingkhatlubada waire iduni haiba wafam asina ahan boin miyam da kudul tamjige amade video asibu miyang tabiri ba punamakpu taramna okchabaga loinana ikai kumna butchari makhatana Eikhoi Manipur film Chakhum dagi Hendoktre mit ki kumai ngayak potha naba nungaina bani haiduna su hauzikna hanubana nupi macha koibagi lawbagi trend ama kanna tarokli masina piningliba message ase karino khangdre society amagi image film da tai hainai Eikhoi miyam su imung manung khanaba nungsi nungon sidagi Hendokte Chakhum gi film oi taune maitai londa semdokpada double meaning ohenba wahi wata sijinaba haure kushila adi bospuri ronga manara ani artist nupi macha sing ase miyeng amada yengnarakle kai kaino su hainare hairi lebaki natraga khunagi film di miyamna kaya pamna yengnade masi afaba kudam nate miyamsi maraibak mapurup masigi culture amasung identity gi wakhal khanba nuksiba wali takpani commercial film di adum audience na pambada chatkani lebak ningbagi film miyamna pamnaradi adu putholakani katukaran pamnaradi katukaran putholakani hoi pikraba market asida productive oibadi wai khangjai art puta wiriba kathokpiriba artist singbu usittaba karimnabadi nachade warau binu haiba wafam sing pongdokle makhatana Luchingpurel asina pilot prince naw hairiba page asigi post amakhak share tarokpa thamjage handak marak ase Eikhoi unit na konba jagada angang nupa macha sing suicide tawbagi mayam tai nungaite ta sengna maitai maseng asu walaba matam asida asumna laina mangba si phana nungaitaba leirasu yungba khanarasu 80 unit 3 da lolu lau nayamba mayam ama leibaki awa ana puduna phagi jogai tawduna hingli lako kathok minase leibaki damak chatki bahaiba si amuk halaklaroi amuktang pokpa mapokni tarai mangan gumsi inausa haiba wafam thamli makha satarakpada newslink imphal hariba page asigi post amanika lokhacharaga thamjige .32 pistol amasong senaba nomai dami pairaga mayang impal bengungi miyoi singda kihalamba MD Helan chahi kunga manga kauba miyoi ama mayang impal bengun maningdagi fare hairi maase irongse saba salam achobadagi ni .32 pistol dami gun adusu police na lokhat khre haibaga loinana Manipur gi Aadhaar card paiba aduga Myanmar da leiba miyoi ama Mizoram gi saitol dagi heroin rupees 90.75 lakh gram 121 tabaga konana Mizoram police amadi Assam rifles na fare hairi hairiba sourcing ase Manipur police control room dagi thadorokpani haiba wafam thamjari makha satharakpada kanglai khongchat hairiba page asigi post amanikal khochadaga thamjage aina chief minister oirabadi Delhi gi chabi da chatloi haiba MP Bimol Akoijam gi wafam phongdokli makhatana Rahul Gandhi na PM oiramlabadi Manipur gi irang ase tha ama phadana loisilamgadabuni haiba wafam thamli karigumba malemda tamthiraba third world war tholabadi leibak taragani thoida chelduna leheurabadi thawai hingba ngamgani haiba expert ki wafam thamli military mapangal semgal liba Japan na ahanba oina masagi lamgi sarukta misal changyeng tawkre hairi makha satarakpada nungtil pausi ki chipong ama oiriba pawzel dagi lokhot charaga thamjage goltabi kuki beles lenga ki record ta leiramdre Athubada ain gi thabak seng lokhotna ba takselagani haiba kanglei pal go pham thamjage kumja 2023 ge me ahum dagi haurakhiba irang asina maram oiraga goltabi khuldagi khul thadoktuna chena khraba matung kuki beles haina onthok lambadagi RTI ki kuthangda goltabi kuki beles haiba khul leibra haina hanglubada Tribal Affairs and Hills Department na Goltabi Kuki Village haiba ama record ta leite haina mayek sengna phongdorokle maramasina athubu matamda Land Resource Department ta Goltabi khulbu Goltabi Kuki Village haina sijinekiba singi matakta logi matung ina lokhat pamthokpa seng lokhat piyo haina aiba chiolama iduna taksilagani haina RPI Athawali Manipur State Unit ki Vice President Chapang Kangli Palmitaina phongdorokle ngasai Manipur Press Club ki Kawbru Hill da pangthokpa pangwishinga unaba amada wafam asi phongdokladuna kanglei palna makhatana haikibada haujik thokliba irang asigi irang horokpham methada goltabi khul maithaba yauna sanasabi yengang pokpi thamna pokpi amadi sabungko khunauda landarakpadagi niyamna ngasi phawba khul singasi kanana bu hona duna lakibani asigumma tanpham asida goltabi khulgi mamingda goltabi kuki bele saina thonjilakpana maram oiraga tangai fadana legally kalhauna ba RTI thaduna achumba khangdokna ba honabani sahi asigi me taraga mapanda mari leinaba singda goltabi khul asi kuki beles ni haina thajinduna munana ba honarakpa asida RTI tharaba matung ngara
ngarang asi Travel Affairs and Hill Department na Goltabi Kuki Khul Kauba Leiti haina mayek sangna phongdorkibani Goltabi Khul asi Kanglup Phuruk Khaidana nungsi chanana laminarakpa khul amani adubu chai ani helaklaba irang asigi horakpa matamdagi Goltabi Khul asi Kuki singna mitegi yumsing tumna mai thadoktuna talakpani matamgi matung ina lamdam asida tangdu leitaba hanjilaklaba matungda Goltabi Khul amuk mahuk sagum khuntokhigani maram aduna Goltabi Khulga kolonariba khunjasingna Goltabi Khulga mari thamnaba natana Travel Affairs and Hills Departments na masak khangdaba Goltabi Kuki Village asiga makhal amatagi agreement natraga communication amata thambidanaba sapong kanglai pang appeal tawkhi makhatana Senapati Turel gi imai wangkhalakpadagi miyamda section wapamsing district administration na thamkhre hairi haukiba nimit kharni asida chingda leiriba Turel marusingda akanba nong chubana maram oiraga hojik Senapati district phawduna cheliba Senapati Turel asi kodong thingai oiba level gi mathakta chen mana maram oiraga Senapati district administration amadi district disaster management authority gi chairperson na Senapati gi miyamda section wapamsing thamkhre hairi hairiba section wapamsing asi maru oina Turel mapalda khundariba amadi akutpa mafamsingda leiriba miyoisingda makhogi safanabugi damak thamkibani ngasi Senapati district administration na thamkiba section wapamsing adugi manungda achenba isingi mathakta gari thauba amadi chatpa tawroidabani imai cholaba Turel singda khak iroiduna sanaroidabani yariba makhai isingna thumjillaba mafamsingdagi lapna leigadabani kaidonungda isingna lupsin khraba electric post transformer wire natraga inverter da pairoidabani matamgi oina ichauga mari leinaba pauche sing information amadi bulletin tagadabani mapal tawgadaba thabak thorom sing yaithokadabani yariba makhai electric ki khusu khulai sing muthatkadabani aduga vulnerable oiriba angang sing ahal oiriba sing yariba makhai sapagadaba mafamda thambigadabani aduga district asigi praja singna karigumba kodongthiba thokpagi oithokpa leirabadi district disaster management authority gi helpline number 7628992200 da kodakta phone tawbigadabani haina section warun aduda phongdorkhi Makha satarakpada nungthil pausi ki chipong ama oiriba pauning kholdigi lokhotcharaga thamjige BJP na election yamna pamlagadi assembly dissolve tawraga nauna mikhal tawsi haiba Congress ki ofam thamjage BJP na thoklibi irang asi karamna loishingani haibagi wakhal changbagi mahutta election da laichuduna leire election yamna pamlaga assembly dissolve tawraga nauna mikhal tawsi haina MPCC ki president Kasham Mega Chandra na phongdokhre wafam asi ngasi Congress bhavan da pangthokkiba paugi mifam amada phongdokhibani mahakna makhata na hai ngarang thambal sanglen da pangthokpa thauram amada BJP gi hanagi ex minister Nongthombam Birena hai ki wafam Congress na angakpa phawi Congress te Indian Constitution bu ikai kumnaba party amani BJP na Indian Constitution thugairabani Manipur da kumja 2023 ki May 3 dagi thorokliba kanglup ani gi irang numit satret ka marfuga manga phajilaklaba phawba BJP gi double engine gi lang asina lushinba ngamdaba asi Congress government oramba tarabadi tha ani da lushinba ngamgani irang asidi BJP na lengakpa haitabadagi thoonbani haina maral sibaga loina na irang asida miyoi kya laikidaba amadi yungkai thadokna mafam kaya da changjafam lawduna leibasing kanana yingsili makhoi gi thadarakpa yamlaba phanching kadaida laikre haina RTI thabada pakhumpi daba asi kari leibagino laukthokdaba emergency asina paumi amadi miyam gi hak mangale DC amadi local body gi election chahi manga helaba phawba pangthokdaba haiba asi constitution thugaibani BJP gi go to hill go to village sinda phajabak ngaktani thabak oina pangthokpada mai paktaba BJP lengaki project ni haiba ofam su thamkhi makhatana lamdamasi the center na mahuksa gi pibamda hanjilanduna anoba lengak ama semnaba kanna honari haiba KS ibomcha gi ofam thamjigi lamdamasi the center na mahuksa gi pibamda hanjilanduna anoba lengak ama semnaba kanna honari haiba BJP Manipur Pradesh ki spokesperson chu oiriba MLA KH ibomcha na phongdokhre wafamasi ngasi MLA Y Khemchandra yauna Manipur da anoba lengak ama semnabagi party gi president A Sartaga thambal sanglenda unaruraga tholakpada pawmising da phongdokhibani mahangna makha taraduna BJP gi MLA sing gi marakta wakhalon manadaba amadi machoi taba leite haina party ki president na center gi Luchingpurel khangalure masigi makha tarakpa oina anoba lengak ama semba yabagi oithokpa kari leibagi haibagi matangda party ki president ga wari sanare amaromda pawmising hangbo wahangi pakhumda mahakna makha tana hai home minister Amit Shah na nakal ani gi marakta yanadaba leidiba si loidri fawba anoba lengak ama semba gi wafam leiroi haina phongdokhiba adugi matangdadi mahaki oiba wakhalon piningai leite haiki aduga MLA singna popular
government ama semnanaba kanno honari center da su BJP oiba lengak ama Athouba semba haibasi makhoi gi so pamani hauzik Manipur gi oiri bipim asi yamna luba pim amada leibana wangang ba lui handaki matang asida chumba khongthang amada chathauduna lengak ama semnaba hona hoba chungani haiba wafamsu thamki marathana hauzik pawbugi oina official oiba paulai tragasu kanglaipak apunba kholau hairiba pes asina phongdokpagi matungina pelegi Athouba ahum ngarang Indian Security Force na Indo-Myanmar border da ani hatkre ama Fakhre Athouba ahum ningthaukhong wangoi thawal dagi ni haiba salute koloi na phongdokli makasa tharakpada nungthil pauchi gi chipong ama oiriba kangla paudagi lokhacharaga thamjigi Impal Urkul lambi 4 lane semnaba Ministry of Road Transport and Highways na approve torakre Manipur gi ching amasung tampak namdam singda lambi thong gi pibam da ahung ama puraknabagi pandam da Bharat Sarkar gi Ministry Road Transport and Highways na Impal Urkul lambi gi yamna maru oiba saruk ama oiriba Impal dagi yingang pokpi phawba 4 lane semnabagi ayaba pikre haidi ngalingai matam dagi hona Impal Urkul lambi asi yamna maru oiba lambi ama oiduna laklibani adubu lambi asi gi pibam asi phattabana miyam gi chathok chasinda kodongcha daba kaya mayok naribani Urkul da Siroi Lili Festival pangthokpa haukraba matungda lambi asi gi pibam khara pharabasu lambi asi pikpana kodongcha daba kaya mayok nari adubu Ministry of Road Transport and Highways ki mekaidagi ahan batangkaki oina Impal dagi yingang pokpi phawba 4 lane semnabagi ayaba asi pirakibani Impal dagi yingang pokpi phawbagi lambi saruk sing asida asangba labuk kaya leiri adubu 4 lane asi semba matamda hauzik leiriba pibam asida ayat apan piba natraga NH202 asi hongdokpagi wapam leite haina Urkul gi MLA Ramuibana phongdokre mahakna makatana phongdokibada nauna 4 lane semnaba approve tawriba alignment road asina hauzik leiriba Impal Urkul lambi gi asangba asi kilometer 10 rom tenchilagani adubu Impal dagi yingang pokpi phawbagi lambi saruk asi chingi leite manaba saruk seng oibana lambi asida sembada matam kuina changloi amasung sanfamsu yamna hantagani lambi asi semba hongnabagi tender NHIDCAL na loikre makatana lamlan gate phawraga yingang pokpi dagina Urkul phawbagi lemhauriba saruk asisu Athouba 4 lane semnaba ministry gi ayaba launaba honaragani hairiba lambi asi gi saruk asi semnaba honabada Mahadev Hills ta tunnel ama yauri lambi asi Urkul gi Toloi junction phawba semgadabani lambi gi saruk asibu semgadawriba saruk sing asisu chingi leite manaba jaga singni hauzik leiriba Impal Urkul lambi asidi mi yamna chinbana chathok chasinda khudongcha daba kayasu mayoknari haiki